ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯛꯁꯤꯕꯣ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯊꯤꯖꯜꯂꯛꯑꯦ ꯌꯦꯡꯉꯒ ꯊꯤꯕꯣꯠꯁꯨ ꯁꯨꯝ ꯃꯥꯟꯁꯜꯂꯛꯑꯦ ꯁꯛꯁꯦ ꯑꯁ ꯑꯩꯕꯨ ꯍꯟꯗꯛ ꯃꯣꯏꯒꯤ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯃꯥꯏꯗꯣ ꯁꯤꯖꯤꯟꯅꯖꯔꯦꯅꯦ ꯑꯩꯕꯨ ꯑꯗꯨꯁꯨ ꯋꯥꯊꯣꯛ ꯃꯌꯥꯝ ꯊꯣꯛꯅꯈꯤꯕꯅꯤꯅꯦ ꯃꯥꯏꯁꯤꯃ ꯍꯌꯦꯡ ꯑꯗꯨ ꯇꯩꯔꯨꯔꯒ ꯊꯤꯕꯣꯠ ꯑꯃꯨꯛ ꯃꯥ ꯂꯩꯈ꯭ꯔꯗꯤ ꯇꯣꯛꯑꯦꯗꯤ ꯀꯩꯅꯣꯝꯗꯤ ꯈꯟꯗꯕ ꯌꯥꯔꯣꯏ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯖꯨꯂꯤꯌꯥ ꯍꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯀꯦꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯑꯣꯏꯅ ꯀꯦꯍꯜꯂꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯃꯤꯁꯦꯟ ꯀꯝꯇ ꯌꯦꯡꯉꯣꯏꯗ ꯀꯩꯅꯣꯁꯨ ꯌꯥꯝ ꯁꯧꯒꯠꯂꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯗꯅꯅꯦ ꯀꯣꯏ ꯆꯠꯇꯅꯅꯦ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯦ ꯈꯔꯇ ꯉꯥꯏꯔꯝꯅꯦ ꯑꯩꯅ ꯃꯥꯁꯦ ꯀꯪꯂꯥ ꯁꯥꯒꯤ ꯃꯍꯨꯠꯇꯅꯦ ꯃꯥ ꯑꯣꯏꯅ ꯊꯦꯠꯄ ꯁꯣꯏꯗ꯭ꯔꯝꯃꯦ ꯑꯩꯅ ꯃꯣꯏꯒꯤ ꯍꯨꯏ ꯁꯥꯊꯤꯕ ꯑꯃ ꯂꯩꯕꯗꯣ ꯃꯥ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯨꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯍꯨꯏꯗꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯥꯄꯣꯟ ꯂꯩꯅꯕ ꯉꯥꯏꯔꯣ ꯁꯣꯡꯉꯩ ꯍꯦ ꯀꯩꯅꯣꯅꯦ ꯉꯥꯏꯈꯣꯅꯦ ꯑꯝꯇ ꯂꯩꯔꯒ ꯍꯥꯏꯔꯒ ꯑꯩꯗꯣ ꯀꯃꯥꯏꯅ ꯄꯣꯏꯖꯕ ꯅꯪꯒꯤ ꯁꯥꯄꯣꯟ ꯂꯩꯅꯕꯅꯤꯅ ꯆꯠꯂꯣ ꯑꯝꯇ ꯐꯜꯂꯧꯖꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯊꯕꯛ ꯊꯦꯡꯉꯥꯡꯁꯦ ꯅꯪ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯝꯇ ꯂꯧꯖꯣ ꯅꯪꯒꯤ ꯁꯥꯄꯣꯟ ꯂꯩ ꯁꯣꯡꯉꯝꯃꯦ ꯉꯝꯃꯣꯏ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯩꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯩꯗꯧꯕꯩ ꯅꯪ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯑꯣ ꯆꯤꯛꯅꯔꯦ ꯑꯩꯅ ꯉꯁꯥꯏꯗ ꯈꯪꯈ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯦ ꯍꯥꯏꯁꯦ ꯃꯥꯂꯤꯝ ꯅꯪ ꯂꯩꯔꯣ ꯂꯥꯎ ꯆꯪꯉꯣ ꯂꯥꯎ ꯍꯦ ꯅꯪ ꯂꯧꯔꯣ ꯆꯠꯂꯝꯁꯤꯗ ꯑꯃꯨꯛ ꯆꯤꯛꯅ ꯂꯩꯔꯝꯅꯤꯕ ꯃꯣꯏ ꯃꯆꯤꯟꯅꯥꯎꯁꯦ ꯖꯨꯂꯤꯌꯥ ꯐꯥꯜ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯁ ꯀꯨꯠ ꯐꯪꯋꯦ ꯀꯌꯥꯝꯅ ꯍꯦ ꯆꯠꯂꯣ ꯐꯥꯜ ꯄꯨꯊꯣꯔꯛꯑꯣ ꯁꯤꯔꯕ ꯃꯁꯤ ꯁꯤꯕꯦꯝꯃ ꯅꯪ ꯄꯩꯁꯥꯕꯤ ꯐꯝꯖꯔꯣ ꯁꯤꯗ ꯅꯥꯜꯂꯤꯕꯨꯗꯤ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯅꯆꯤꯟꯅꯥꯎ ꯆꯤꯛꯅ ꯂꯩꯔꯝꯃꯤꯁꯦ ꯑꯣ ꯃꯁꯥꯒꯤ ꯏꯔꯨꯖꯕꯩ ꯁꯝꯄꯨꯗꯧꯅ ꯂꯩ ꯆꯣꯏꯌꯦ ꯑꯗꯨꯝ ꯁꯝꯄꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯏꯅ ꯌꯥꯎꯈ꯭ꯔꯦ ꯉꯁꯥꯏꯒꯤꯗꯣ ꯃꯥ ꯑꯍꯨꯝꯗꯨꯝ ꯁꯨꯔꯦꯀꯣ ꯁꯤꯕꯦꯝꯃ ꯅꯪꯒꯤ ꯁꯝꯄꯨꯁꯤꯗ ꯍꯩꯃꯥ ꯅꯪꯗꯤ ꯂꯝꯕꯤ ꯆꯠꯄꯗ ꯁꯝꯄꯨꯁꯤ ꯄꯨꯔꯒ ꯆꯠꯂꯕ꯭ꯔꯃꯦ ꯏꯆꯦ ꯑꯩꯗꯣ ꯄꯔꯐ꯭ꯌꯨꯝꯒꯤ ꯃꯍꯨꯠ ꯁꯝꯄꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦ ꯑꯗꯣ ꯁꯝꯄꯨ ꯀꯗꯥꯏꯗ ꯊꯝꯃꯨ ꯂꯥꯛꯑꯣ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯗꯣ ꯃꯥꯁꯦ ꯅꯣꯡꯃꯒꯤ ꯊꯤꯕꯣꯠ ꯑꯗꯨꯝ ꯃꯥꯟꯁꯜꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯈꯔ ꯀꯦꯅꯤꯡꯕ ꯅꯣꯏꯗꯤ ꯌꯥꯝ ꯀꯦꯕ ꯍꯩꯗꯥꯏꯅꯦ ꯇꯣ ꯁꯤ ꯚꯥꯏꯗ ꯁꯪ ꯂꯩꯔꯝꯃꯤꯗꯣ ꯅꯪꯗꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯦꯞ ꯍꯩꯕꯅꯦ ꯃꯉꯣꯟꯗ ꯀꯦꯍꯟꯖꯩ ꯑꯁꯦꯡꯕꯩꯔꯥ ꯑꯁꯦꯡꯕ ꯍꯩꯕꯅꯦ ꯑꯗꯨꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯚꯥꯏꯅ ꯃꯨꯛ ꯁꯨꯅꯩꯗꯨꯅ ꯑꯣ ꯆꯦ ꯃꯥꯂꯦꯝꯁꯦ ꯀꯦꯕꯤꯌꯣꯌꯦ ꯑꯗꯨꯒꯤ ꯍꯥꯏ ꯉꯝꯗ ꯂꯩꯔꯤꯕ ꯅꯉꯣꯟꯗ ꯃꯥꯂꯦꯝ ꯅꯪꯕꯨ ꯀꯦꯕꯨ ꯀꯦꯅꯤꯡꯕ꯭ꯔꯣ ꯀꯣ ꯍꯥꯏꯕ ꯍꯣꯏ ꯆꯦ ꯀꯦꯅꯤꯡꯉꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯤꯗ ꯀꯦꯊꯣꯛꯑꯝꯃꯒꯦ ꯌꯨꯝꯗꯩꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯈꯣꯏ ꯆꯣꯞꯄ ꯂꯩꯔꯝꯃꯤ ꯏꯃꯥꯅ ꯁꯣꯝꯅꯥꯀꯟꯗ ꯂꯥꯛꯑꯦ ꯅꯪ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯥ ꯐꯥꯗ꯭ꯔꯤ ꯐꯥꯕꯗ ꯉꯥꯏꯔꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯉꯥ ꯅꯪꯅ ꯆꯣꯞꯄꯗꯕꯨ ꯀꯌꯥꯝ ꯐꯥꯗꯣꯏꯅꯣ ꯉꯥ ꯍꯥꯞꯅꯕ ꯀꯣꯟꯒ ꯑꯝꯇ ꯊꯝꯗꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯉꯥ ꯐꯥꯕ ꯂꯣꯏꯔꯒꯅꯦ ꯄꯥꯠꯇꯗꯤ ꯂꯧꯒꯦ ꯇꯧꯕ ꯑꯗꯨꯅꯦ ꯐꯔꯦꯅꯦ ꯊꯕꯛ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛ ꯕꯖꯥꯔꯗ ꯑꯃꯨꯛ ꯀꯩ ꯂꯩꯔꯒꯦ ꯏꯃꯥꯅ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯨ ꯑꯣꯏ ꯀꯩ ꯂꯩꯔꯒꯦꯕ ꯑꯣ ꯑꯥꯗ ꯈꯪꯒꯗꯧꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯅꯪꯅ ꯑꯗꯨꯗꯣ ꯉꯥꯏꯈꯣꯅꯦ ꯀ꯭ꯋꯥꯒ ꯁꯥꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯅꯨꯄꯤꯁꯨ ꯑꯝꯇ ꯏꯕꯥꯅꯤ ꯀꯣꯏꯕ ꯐꯪꯗꯦ ꯅꯪꯅ ꯑꯩ ꯈꯨꯗꯤꯡ ꯅꯨꯄꯤꯗ ꯑꯗꯨꯝ ꯇꯧ ꯂꯩꯁꯦ ꯀꯩꯗꯧꯕꯩꯅꯦ ꯇꯥ ꯅꯠꯇꯦꯕ ꯑꯩ ꯑꯃꯨꯛ ꯈꯨꯗꯤꯡ ꯑꯗꯨ ꯋꯥꯍꯩꯗꯨ ꯑꯗꯨꯝ ꯍꯟꯖꯟ ꯍꯥꯏ ꯂꯩ ꯍꯥꯏꯕ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯅꯪ ꯑꯗꯨ ꯋꯥꯍꯩꯗꯣ ꯀꯩꯅꯣ ꯈꯔ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯃꯇꯥꯡ ꯆꯥꯕ ꯂꯥꯛ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛ ꯑꯩ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯠꯆꯧꯁꯤ ꯂꯥꯛ ꯊꯦꯡꯉꯤꯅꯦꯕ ꯌꯥꯔꯣꯏꯕ ꯉꯁꯤ ꯅꯪꯗ ꯑꯩ ꯌꯨꯝꯗ ꯃꯤꯋꯥ ꯇꯥꯅꯦꯕ ꯑꯗꯨ ꯆꯠꯇꯕꯗ ꯂꯥꯛ ꯆꯠꯂꯣ ꯂꯥꯛ ꯂꯣꯏꯁꯜꯂꯣ ꯂꯥꯛ ꯉꯥꯁꯨ ꯐꯥꯔꯣꯏꯗꯕꯅꯦ ꯅꯪꯒꯤ ꯗꯞ ꯇꯧꯔ ꯂꯩꯕꯤ ꯇꯧꯔꯅꯨ ꯌꯥꯏ ꯂꯥꯛ ꯁꯤꯒꯤꯗꯤ ꯄꯨꯔꯣ ꯂꯥꯛ ꯐꯖꯩꯌꯦ ꯏꯆꯦꯅ ꯀꯦꯕꯤꯁꯦ ꯁꯤ ꯑꯣꯏꯗꯤ ꯃꯤ ꯈꯔ ꯃꯥꯜꯂꯦꯗꯅ ꯁꯝꯁꯤꯗꯤ ꯈꯔ ꯐꯥꯕꯀꯣ ꯊꯣꯔꯛꯑꯣꯍꯦ ꯆꯠꯁꯤꯜꯂꯛꯑꯣ ꯊꯦꯡꯈ꯭ꯔꯦ ꯊꯣꯛꯂꯛꯑꯦ ꯐꯖꯔꯦ ꯏꯕꯦꯝꯃ ꯉꯥꯎꯔꯁꯜꯂ ꯇꯥꯒꯦ ꯇꯧꯔꯦ ꯁꯤ ꯀꯥꯏ ꯊꯝꯃꯝꯗꯣꯏꯅꯣ ꯊꯝꯃꯨ ꯌꯥꯔꯦ ꯌꯥꯔꯣ ꯐꯅꯦꯛꯁꯦ ꯑꯩ ꯁꯦꯠꯄ ꯍꯩꯇꯦ ꯍꯥꯏꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯐꯖꯔꯤꯁꯤꯗꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯔꯕ ꯑꯁꯦꯡꯕꯅꯤ ꯃꯤ ꯃꯥꯜꯂꯤ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯐꯗꯤ ꯂꯥꯛꯇꯦꯉꯣ ꯂꯥꯛꯀꯅꯤꯍꯦ ꯁꯨꯝ ꯆꯠꯂꯣ
ꯑꯅꯤꯗꯤ ꯊꯣꯔꯛꯑꯦꯍꯦ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯦꯀꯣ ꯌꯥꯔꯣꯏꯍꯦ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏ ꯅꯍꯥꯟ ꯂꯩꯔꯛ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯇ ꯊꯣꯛꯂꯛꯄ ꯅꯨꯄꯤꯗꯨꯁꯨ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯍꯥꯏꯔꯅꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯌꯥꯔꯒꯦ ꯃꯃꯥꯡꯕꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯈꯨꯝꯒ ꯈꯨꯝꯗꯦꯅꯦ ꯕꯦ ꯃꯃꯥꯡꯕꯤꯁꯦ ꯈꯨꯝꯒꯟꯗꯦꯀꯣ ꯕꯦ ꯃꯃꯥꯡꯕꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ 마디 민도 말래. Oh no! 타블레 거우면 해. ꯆꯠꯂꯒꯦ. ꯅꯣꯏ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯕꯦꯝꯃ ꯑꯁꯤꯗꯩꯅꯦ. ꯕꯦꯝꯃ ꯂꯩꯍꯧꯔꯒꯦꯀꯣ ꯆꯠꯂꯒ ꯏꯟꯅꯔꯨꯁꯤꯒꯅ ꯍꯣꯏ ꯑꯁ ꯈꯪꯕꯨ ꯈꯪꯉꯦ ꯀꯩ ꯈꯨꯂꯥꯎ ꯅꯪ ꯂꯥꯎꯔꯣꯏꯗꯨꯕꯣ ꯅꯨꯄꯤꯅ ꯄꯟꯕꯅ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯩꯅꯣ ꯈꯥꯏꯗꯣꯛꯅꯦꯅ ꯈꯪꯗ꯭ꯔꯤꯕ ꯐꯖꯕꯁꯤꯗꯤꯅꯦ ꯀꯅꯥ ꯈꯥꯏꯗꯣꯛꯅꯒꯦ ꯅꯪꯅ ꯉꯝꯃꯦꯗꯅ ꯅꯪ ꯀꯣꯏꯗꯧꯕ ꯑꯩꯅ ꯉꯝꯃꯦꯗꯅ ꯑꯩ ꯀꯣꯏꯅꯤ ꯑꯗꯨꯒꯅꯦ ꯊꯥꯕꯜ ꯂꯩꯒ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯁꯤꯃꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯁ ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯀꯅꯤꯗ ꯑꯁ. ꯕꯖꯥꯔ ꯆꯠꯁꯤꯂꯣ ꯑꯁꯤꯃꯗꯤ ꯌꯥꯔꯔꯣꯏꯀꯣ ꯅꯪ ꯁꯨꯛꯌꯥ ꯌꯥꯔꯣꯏ 이치! 이치! ꯄꯥꯎꯗ ꯕꯤꯗꯧꯅꯦ ꯃꯥꯂꯦꯝꯗꯣ 이바이 ꯊꯣꯛꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯒ ꯅꯨꯄꯥꯅꯤ ꯈꯤꯇꯪ ꯊꯦꯡꯅꯔꯦ ꯃꯃꯤꯡꯕꯨ ꯍꯪꯕꯒꯣ ꯅꯝꯕꯔꯕꯨ ꯍꯪꯕꯒꯣ ꯑꯁ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯟꯕ ꯌꯦꯡꯉꯣꯕ ꯑꯦ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯆꯠꯂꯣ ꯑꯥꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ ꯋꯥꯅꯤꯀꯣ ꯊꯥꯗ ꯇꯣꯛꯎ Oh no! ꯏꯆꯦ ꯏꯆꯦꯅ ꯀꯦꯕꯤꯗꯅꯅꯦ ꯑꯩꯗꯣ ꯅꯨꯄꯥ ꯑꯅꯤꯅ ꯍꯪꯉꯛꯏꯉꯣ ꯑꯩ ꯉꯝꯗꯦ ꯑꯩ ꯆꯥꯅ ꯁꯤꯗꯣꯏꯅꯦ ꯏꯃꯥ ꯁꯤ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏ ꯑꯩ ꯉꯝꯃꯔꯣꯏ ꯊꯕꯛ ꯆꯠꯂꯣ 미기 무실래가 누가 이게 무실래가 와지 섭수가 무슨 빙안 접수라 컴마 ꯅꯍꯥꯟ ꯊꯣꯔꯛꯄꯗꯕꯨ ꯁꯤ ꯂꯩꯔꯛꯁꯤꯗꯅꯤꯗ ꯃꯤꯕꯨ ꯍꯪꯗꯧꯗꯣ ꯀꯅꯥꯝꯇꯕꯨ ꯊꯣꯔꯛꯇꯦꯅ ꯇꯧꯔꯤꯁꯦ ꯃꯃꯤꯡꯗꯨꯕꯨ ꯊꯥꯕꯜ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯍꯥꯏꯔꯝꯕꯗꯨꯕꯨ ꯅꯪ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯊꯥꯕꯜ ꯂꯣꯏ ꯌꯨꯝꯁꯤꯕꯨ ꯀꯥꯋꯥꯏꯗꯅꯣ ꯋꯥꯇꯣ ꯑꯁꯤ ꯂꯩꯔ ꯑꯍꯨꯝ ꯁꯨꯕꯗꯣ ꯑꯗꯨ ꯆꯪꯉ ꯂꯩꯔꯝꯃꯤ ꯑꯩ ꯆꯠꯂꯦꯀꯣ ꯀꯔꯤ ꯄꯥꯈꯨꯝ ꯂꯥꯈꯨꯝꯅ ꯇꯧꯔꯤꯁꯤꯕꯨ ꯑꯉꯥꯡꯅꯤꯀꯥꯟ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯁꯤ ꯑꯉꯥꯡꯁꯦ Oh no! ꯍꯧꯖꯤꯛꯀꯥꯟ ꯃꯤ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯃꯣꯏ ꯂꯩꯔꯛꯀꯤ ꯃꯤꯉꯩꯁꯨ ꯁꯣꯅꯣ ꯂꯣꯏ ꯆꯨꯔꯖꯥꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯔꯛ ꯑꯍꯨꯝ ꯁꯨꯕꯗꯅꯦꯕ ꯉꯥꯏꯗꯗꯤ ꯉꯥꯏꯔꯦ ꯉꯁꯤꯗꯤ ꯃꯁꯛꯇꯤ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩ ꯅꯨꯄꯤ ꯁꯥꯔꯒ ꯍꯦꯛꯇ ꯂꯩꯔꯒꯦ Oh no! ꯅꯨꯄꯤ ꯁꯥꯔꯒ ꯇꯞꯇꯥꯏ ꯀꯦꯁꯜꯂꯦꯗꯅ ꯑꯗꯨꯒ ꯊꯣꯛꯄ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯦꯔꯨꯒꯦ ꯑꯃ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ ꯍꯪꯉꯛꯑꯗꯤ ꯐꯅꯤꯗ ꯀꯣꯏꯅ ꯊꯣꯛꯀꯦ ꯕꯦꯝꯃ ꯀꯥꯏ ꯆꯠꯂꯤꯅꯣ ꯇꯥꯃꯣ ꯑꯩ ꯑꯁꯤꯗ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯅꯪ ꯃꯤꯡꯗꯨꯕꯨ ꯊꯥꯕꯜ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯅꯪ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯥꯎ ꯐꯥꯎꯅꯕ ꯑꯧ ꯌꯥꯏꯌꯦ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯤꯔꯛꯑꯣ 762994 ꯌꯥꯔꯦꯀꯣ ꯕꯦꯝꯃ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯇꯥꯃꯣ 밥을 풀란대봐 생각한테
비지로 술을 한잔 저놈다. အဲ့လိုဆက်လိုက်ပဲတို့တော့ဝန်တာအမတော့ဝန်တာဟိုကြောင့် 술안 하는 게 뭐가 더 너나나. ဆွေးနေပဲဒီရလို့ဆက်လိုက်ဆက်လိုက် 낭냠 미암 시제는 하. 낭냠 시제는. အမရှိလေမရှိလေ你跟